Honorable MP outer ki kota bimol ga outer ka kabani bimol su to ga ba to jari outer su khale di to honi to wi to de haiba dom da mon pijaro outer su responsible MP ma outer ki ko gi tampaki kendra nipan su represent to ribnina chingi su ma am lo na mak to ribnina ma su mikap tho ani to ram be adu gi to honi adu ge hen to honi ban na sason pai ba Sason ki leriba representative BJP ki leriba ma'am se macam achauba role lorega central government da hoji ki leriba situation se masih yam kana achauba role ma with the help of the governor ki matiang galoina na center da taudana hoi ako na sakar sema do da kana umna sema ningi de loin to ga ko aseng ba khona pami ba do mukti Hojikti kegena gumbi ngato werbanina 27 ngai gado banina tu ngai dringai chida majority ni hairabanina phana phatara baso amago torso ai khoi oi bai chai chudo ai gi lamen bai cha do madu phuraga wara aga nang cheba tone haiduna tohon bagi type tu da ai koina government se machi BJP marukte ki chem daba ya dabanina anu ba man toroga semani assembly di korani assembly da khana bahai bisu da khon MLA singje pangun hun bera bisu opposition gi yauri adu individual in a line la chai be yauri assembly is da di maya pros and cons si thambang amidana adu baudana miyam gi grievance tan na ba pot amadi oina ba assembly anira hom nakti leini dana adu gamba pot ama aduga hojiki bi kanogi bi khoge president rule gi government asidadi Ramdas Koba Mapangi Mimana Yumda Shabat Yumdu Salai Benina, Mawanda Puru Bakanda, Yotum Mamada, Jumna Kovana, some Taru Batara, never Sulang Roidaba. I is that issue of the Hariba BJP Harrison Copramantorge, when Pagadam. I do that. When the say the Nang the Nangachi Tone, Chak Tomo, Liprasaga, 2 tone. I went to that in a Karayada in a county Torgadi, I couldn't my amna. Number that the Taidana, central government that the Tadreba. Aduna, Aduki the Mukta Sarkar, Shem Haragasu, Natona Potoktan, Semo, Semaga Punamang, hello, Hibanati. So Apple Makala Makang Miam Dakwigi, Miamgi Wakalon the Lady Bahuzik, a Yinchinabi Wakalos, the Thadoklaga the Quigi, Unity Eminasi, Quigi Valaskita was a Lepakan, the Quipuna, Apunbagi Saktam Makahana Lerin Badu Mina, Sagatminnasi Havigi, Apple Makak Miam, the Nimana Tora Ibasi, Kamaying Bipaw. Yam Pajaba to Picnic Governor address before the public. Mia Mamangda Governor Constitutional Day 26 November 2025 ta 1949 gi 26 November da Constitution adopt taugiba adigi ningsing ba numit ta haigibani chamna harabada Governor address assembly da Assembly session chahi hobada mage address amapi adu loiraba kanda madu semdok ningba sadok ningba hapchen ningba yaningba yaningdaba house ki members singdigi kawi adu ki chamana bada public te piba address amani yes assembly maktinate public te piba address sisu public address system da public ki discussion da masigi bemagi channel asida Neneri se governor na ngarang miyam da piki ba adigi matang da akoi masi apaba masigi semdok sadok ningba masigi interpretation che karino haibidi matang da kanagadori aduna yanan bada governor na piki ba masigi kanagadori ba mosan nasi miterun da hairaga Hingsa Thadoklaga, violence Thadoklaga Furup Masel Ekaikhumnaba Thamduna Apunbagi Saktam Sagatminnasi Haiba Asi Honorable Governor Manipur Sri Balaji na Haikibani. Ada Yanan Bamaktada with due respect to the Governor of Manipur. So we talk Payabra. Yes. We talk Payaba Beti Ekaikhumnaba Thamnasi Jati Masel, Furup Masel Yarene. Atay kanglong na su yaning ng gani. Ato di kalmay na masama tanta tawag dabra. Yes, exactly. Ako Ekaikhumnaba minaraga. Kuki maru mapang sing mo ako ni Ekaikhumnaba jari. Kuki sing na su
Mitei bi kai khumnajari panganbu nagabu haidana pulap hairaga oibe yabra masigi subjective satisfaction ama oifam thoeba adoredi Kanglubamaga nungsinan ba violence Thadoklaga tawudubudi chumeba violence nadi Apunbagi Saktam Ekaikhumnaba Saktam Furup Yaro ebichidi chamanda cham chumneba adu karmai tawudage ba yes pangthokadori do hariba ma'am hojojima chai ani ga thani pangi leiribirang khangye ko adu kanana hobo hodabudi tosi Asita Tyson Nadana political dialogue to Dana Amaga Yanadriba Yanariba Mugnariba Shikanubamigi mi Koba Kanubamigi Sukoba Tongan Womatamda Adoganoka and Puna Mutan coming Odana Cookie Luching Maching Bab Taba Mayama Kauraga Governor Natraga Magi Commissioner Singna Sip Secretary Duna Dana Toraga Pambay Tampakta Liba Luching machine, Shana citizen, Natabasing, as you cover Tongana Paminabay, Aduga, Lal Maraga, Sida Yaudava, Mite Pangal, Musunaga, Sing to Koraga, no Anina interfered to Bayabra. I have a series of meetings there. Tauraga, Machitabu on Tokayaba, Ponaba. Chamna Harabada Kuki Punamakna. I call him a Hatabanina, Haidiaba, Lamentu and Makara, the Moina. Kulaina namdana wangangandaba adu lejaragasu adagi mete malaktasu he kuki punam chai ko yeknabane chi punam na khandeaba angangsing yan tadaba khotabane koki situmna ba hakadamne na khanba lejaragasu yan taba singna o kuki loina maktena teda asengba hana lemina jarakpa sing adudi moi gan point da wangang bangam jadabane na khoi makhali dana ko phausu phaune eba manungda Yadan Tobani Mitega, Same Cookie, Thadoklaga Yabanate, Lamento Elma, Mapani, Changu Tantoka, Loredana. Hidden a hybrid labor. I don't want both. You people said, Didi, Tamonda, what is Habasa? I give cookie meeting the target or hidden Bobby Chinana. Let in the Sanga Sarim, hiding never puts it, Deliponche. Other than Sigma, I'm Sida Governor, Hunt out Toraga. Ate third fourth party to Tokro. Metegi Beligi Hirashi. Senor citizen Malaki Kanakana Homo Tomo Chawaka Mangam Tarama. Yes. Tiro, Ukigi Alaman Kara Tiro, Wadishanabe Aba Adu Hana retire IS Oiba IPS Oiba Permanbu. Ashima Amchi Tokai na Kauraga Chumba Kanoma. Aikoigi Hojujiki Oiba, short Pamgi Matanda, Koinako Yanaraga, Karimum Tokusumbra. Highway Pokto Posin Tonaba mediator, she government, Governor Silaga Mama Samak Natrapsuko, Mana Secretary, Aduga IAS, IPS, Kanakanagumba, Nakal Animatani Tizana, Unaba, Warisanaba, Pelin Gadaba, Adugumba, Mayam Counseling Haitarene. Yes. Akoigi KSQ killed the Hiraga. Maga Kanal Chakamayana Hangani, Gaiba, the policy program, Mamma, Madulo the Sulabani, Aduga Haitaraga to expert my mamma in the Agi Yam Lay, when Purmokta Sulay, Tabuk to see Natabanaba. Adugum Bigitoraga Laloba, I Nayadaba, Port Poba, Chakar, Kairani, I couldn't the money and a highly Bakango, Lalo was there to Urageta, Apunbagi, Madam Toraga, Parani, Pulani, Harlani, Lenny Bani chair. Karimaka no Warisaneba. Mediator Manatoraga. No Lalo, which one I call Tarakano. I go in a zoo pabo from Motoro. Matamgara sees fire. Karapik Padana suspension of operation. Hainatora what is Hanaridana. Other Magnataba Nakal Animaki Praja Kanglu Kolai Paizadaba, Icham Samjaba, Ado Manipurda, Unabano Tarabaso. Delida, Gawatida, Silaga, Natraga Manipur so security na Torga Impalda, Natraga Tongana, Kukigi, Labor Badralok, Sinduna, Susan Puda, Natraga, Kangpuk Pida Hiro, Ategi, Metegina, Belly the Hiro, don't run out to know any Sumano Unasico. Hidden plan, policy, Toge Yauna. Yes. With intention. Comes in gay. Highway Yauna Tona, but a choba. Nungaiba mo ogadorim na ba pabam madwa ko ki politician sin to the leader to kadorim na ba mete harona BJP ki lusing ba me chuma adugum ba me hakta ka thokta na ku ki
텔레폰다 tawdana kuki MLA sing IAS sing IPS sing kuki gi chumna lairiba mamsu MLA amana wari sabda nang MLA ni wari saroi da hairo oidana lona di dum sauni ai khoi chu sanari aba adu mai phone tawba adu degi journalist ki mission amjuna kuki hill journalist ki kuki rongi site ki gi phone ba ukina all manipur bar judge high court ban chusanpur ban da lairiba ukinuga manipur gi belly the lady can jung Kadabana Tedra, telephone the pound of Yadra, I call a channel chinana, I call Galuna, I call the Matin Piruga, I can assist or practice to give us Mayam Yauriaba. I say, you can go journalist, I say, film Tobaga, the art and culture Tobaga, art and culture, IS machine, IPS machine. See, Loyal and Bayabana throw. Ama the heck Todaba. Aduna, honorable night, Chamba. Appeal I go in chat Thadoklaga couldn't see the senior. City young, I'm going to high beer, I'm going to say, come on to go together. Yes. High be the lame. I do the high beer, the land to the panida. Cooking a land to the talk raba. I do the no, Sini Yagadraba. Yes. Land Karamana to own Ganin. Government to Indiana, government to Manipur. And government to Manipur to Karamana Pangani. Adu di civil society na civil society to kalmaina min pangan gani koi discussion tori ba kol di discussion tori se kana una panga hai bi yam kana khar ba pon ba yam kana hai bi pau si ni la ka ta rim ni hai ba nei no podi ki na tro awon ba hong ba khara samna amamam da orabsu prime minister do ma lak pagi kana gi de leite hai bu mayam chana lawmun ma de gi na tro september tro da Lakshinari do. Akutuki mong tadi ane kone pende bana amani tadi tari idana. Tadi tari eba. Aduna. Gabnana haibiripsi hek yang bata isham chamba mi imamana aduga badralok amanati chumine hincha Thadoklaga tawduni na haibiripsi hoya na hairakane ba. Kamai tawduni no ba. Yes. Hincha Thadoklaga kone chenaga da bisibu maranai di la oya ba isu matanta kangtharakpa matamda phamja jarakpa nei maphamda jarakpa adudi oibe yaroiba sagat pamna changye ebnida sagat ke yaradi governor in council na president rule oibani na ko asin toraga sagal se amaga hagena hanbi ramlo chilam daida december ke manung da idp sing je mayum da hanjil hangani Chusanpur for example amakak palasi Chusanpur gi lising taret chama leramadu yum lising ani ohum oramgani ko yum lising taret makte oramoy lising taret ke chama na leramiba mitei population du gi yum lising ani ohum du sanana bagi kari thorang tore yum sanana bo uwa adigi kano jinga adigi lam onthokpa chawbagi lam na kalai di kalai bhogno Mantuk lekai na kanana lerami adagi pata number aduna kanage na mage kayam pak sawi kara hendo en torse onda na kota na thorang tore haiba ma ude lo na toram gadra lo na toram gadra sumande mapam du on bu udriya ba adagi security arrangement kam dore health tharo purple chalaga leige haina haiba na dolai thabi dum ta kachu to dum da jang no na thingim ni na ko Adaiduda security arrangement na karmai tore central government na ke karimateng laure karamba betalan ma tangwadori ba thamoidori ba security na kamai to development to en ba yalaka du ba ITL ko tu nong tu na yalaka na moiga ba sarkar na karamba moiga warning la na tra thembara na ubara kali tore kali tali te ba aduga december de hayengda oirani december thada mayum da Chusanpur da leramba More the Leramba, Kampopi the Labor, the Laitabi the Labor, Chinachimba, Aduka Lonana, Meeting on Texas Habiati, Cookie Hanana, Tampata Lejaramba, like Mueroka, Mueroko, subject to correction. Adusumugi Lanana, but Metegi with the Metegi civil society, Karikarina, Karakom to Eco, Moila, Pada airport, Sakib, thing Malate, Aduga Cookie Nimpimchama, aircraft, Amasi, with the Okanina, Okomina, Boto, Moina. Thoksabi the Baywani, maintain the Kayela, other Moina Lapatana, Moisuki, the Nabakarito Bini. As I maintain the Chatpanan Karito, Guni, Haiba, my mamma, same Sabado. See Chatari, see Holena, 1, 2, 3, 4. Kardi Ulova, so Utana, December the Mayum, the Hanjel Hangani.
haina haibase Okay. oi thokadaba mande Okay, am aduna present kanta thambi. hani Okay. Pabune am present su thambi kre khogi governor gi wafam haiba tare masi khoi chinda haibadi laiba dubu thabak oina toktorok padadi khoi masi leiba lengak sin haiba tare masi gi porama makhak yatlagam khoina hariba road map makhak pangtu okanda sema kanda khoi masi kadai fawbada thabak oina pangtok pa yagadaba gi habasi khoina khanar kadabani icham chamba ama oina khogi miyam da appeal tawgi pot sidi khogi miyam rasudomak any xyz amana so balance ki thabak sidi pam da bagi poset amak laura su laba pot amak ne e oza tom sa namiyam de address to udana constitution haibase sini preamble haibase sini we the people of India having solemnly resolved to constitute India into a sovereign socialist secular democratic republic haidana maduna miyam da justice pinaba economic justice social justice political justice dignity equality punamak ase miyam da phanganaba adugumba constitution ase 26 November 1949 aside adopt tawre yanare aikona resolve tawre haidana tawraga madu tha kharleraga 1950 gi January 16 ta punamak to chatle haidana constitution chatpa oirim nebako adugumba constitution na da yauri ba asida maru oina prajagi right people's right citizens right fundamental right khadigi maru eba right ching manunda fundamental right yes right to life right to equality right to dignity liberty ase haiba mam se loinamak phangangani haidana wasak kharaga semba constitution neba adubu masidi with the people of India haibasida with the two people of India na khaiba dauna leiraba chari ba thaiba nungai ba yai phai bagi adum with the people ama somdo nakanda chara henba leifam chapam khangdraba jumai kari leitraba lambi chatpa yadraba right lejadraba adum bagi with the people ama masing ni sini yamimni asing magi khaidoktana British na angba na prithvi punamakta joy tawramada India su manipur su yauna moina leselambada moina tawbase India da adumba British na otpa nei basi pamdre angba sahib sing ot nei budu pamde haidana quit India movement tawna Mahatma Gandhi na lusingdana adigi magi mamang de hone mi kaya thawai thadana democratic movement also jog andalon satyagraha kaidana maya mama taudana lakpa kanda ning tame 15th of August 1947 harabu kanda Gandhi na nong mawaling ita Rashtrapita nang hayang digi ning tamagadam nina nungai bigi paujalame piu haidana Akashvani Impal AIR Delhi na hangmadama na ai piraroy aina khalamba Bharat Barsha aina khalambe India du oiroi dore angba sahib na ot pase nungaite na tantu uraga amuba icha ichil now amuba Indian Tatas Birlas senjau paiba mayam se masina mu akhoi gi masenda ning tamutan da yaushinaraga Congress to PD upsinaraga akhoi gi kano sida akhoi masen ot ka dore mana pamjari bedo socialism khangde ama khangde adu gi pot adu taroi dore haidana kano sida mana ningtamigi paujel pi hoi bisi yagi deba aduna adugumegi chom mathang laktana khatang tentang na harabata India sining tamapamatung Manipur su noma ki mamang da ning tamgarba sida 1949 da marje gemena du da me amdolon kantoge samna haru da bar na loksin gare yaning ba yaning da ba me amam khangde 15th of October da we became Indian citizen in haire adubu chahi kulum doi se samana ba maning tambalai pa kama khar picture be wa dani nithoma panjar basu aduga achobale ba wajar su India aduga sovereign power status te lemina ba ani che treaty magi mong da namtha koiro amu oro tawra punminare aduga advisory council territorial assembly then chahi kulum doi lerga 1972 21st January da India ke ta state ka manam takta tarani pancho be state oile na hare adun di chai kulum do ise
yamna manaba thak marum mapang tomna torga nang sai ga lemina si hairaga yamna thak hantana thamorga chayum kolum do leraga yara yara si da phamo hairaga indian masa nataba ki treatment am torga lakpa se masida natana 1958 ta indana ning tamaba matung manipur lo silaba matung chahi mapan gu malarga 49 degi chahi mapan tabra atare 1958 ta amuba ain armed forces special powers act Madugi Matena Distabira status Lautu Iba, Miyut Mine Yaba, Ainam Semjin Dana, Manipurgi Chingi Jaga Kara, Adu Assam Manipur Hiramiko on the 72 da Adu Semdokare, Adu Tauraga. I could Pagram Puman Kangdaba, Aduga 3rd degree Metro Tawiki, Maya, Mama Mine, Maya Mama, Taudara Amupire. Atu India Mapam Amata the Litava Amuba and Jaya, no distant the Mano in Manipur. Chanare. Even Kashmir about 1990 was armed forces special power 1990 do Manipur ga manaba mongda aduna Manipur de ha nana thamdele adegi masang la ya adegi amu Manipur se achi kaining kaijo haibe mongda jun 18 ge mam le adom do kop na chalaro adegi mam pon mukton assembly mai tha na angakpa movement ama uprising ama tawduna la kare aduna ai khoi se Manipur se akoi India digi talk se haibanate anti India oibanate anti government na aran mator de ko anti oibitai democratically constitutionally adu nation ge mayokta di laibanate aduna adugum bajuda akoi bu Indian machagumna treated tawbita ba atombi gi macha dawna tawre haidana hairakpa prime minister na home minister na yengaroi haidana yengdaba gi pot se Masi kuhireaba. Maramaduna, I koigi Indana, Toriba treatment ase, I koina masi review tauba manipuri singna. Indadigi talks a hibanataba, topusung ambagi vanate. Aduda, Masida, I koiki constitution sinaraga, good governance, asile leraga, chap chaba chaktung loba, yam engina kurumaga, makong paidano kurumaga, I pesapibi, hibanataba. व्यवहार भी तौगदमनी नमस्कार जी अदु हाइबी याय मकोंग पाइबी की दरकार लेते अदुगुम्बा जुदाई कोई चाकतुंग सरुक्तो लोगबा ngamba अदुगुम्बा की सरकार शासन अमल लेहलगा कोई की लेरिबा मांगरबा इज्जत पुनमक्ति हंजलहनबा यायबा अदुगी मतंगदनी यामना regional party गम्बा दरकार लेबरा मयाम पुन्न सागत दरकार लेबरा हाइदना हुजी मपम मपम कोदिंग मक्ता कमेंट तौनर इप्से regional party chu party ni national party sing chu BJP chu manipuri BJP oyune ya ba manipur BJP delhi de chakra ka karyakarta adu da joy mata tawro aduga congress chu manipuri congress oyo delhi de chakra ga adu du haibu pot adu tawi ya ba adu manu torga de national party chu ya ba bal punamakilak padana Delhi Kanadu Tora, Manipur Oibedana, Manipuri BJP, Manipuri BJP, Manipuri Congress, Manipuri Janta Dal U, Oibaya, Adu Obangan Dragadi, the Ekaikhumna, Iram Damsiki, Apunba, North Iski Oiro, Manipuri Oiro, Aduma, regional Dolama Laga, political system, say, Semdok Payanana, Adu Mika Wakalun, Amada, I could Sagat Pegi Matu Time, Aduna, Haji. Ara pada kamento pa ma khata ai lokot ni mai khom sorojini kongbi amana tori ramani ji mitege IDP sing se autergi ngaktani autergi MP author kaidori makoi mayum da hanjal hanbada ma nge hona bam thoktra chumi MP ni anangam da bayai adu bu hoi mana hairi bisidaloraga Honorable MP autergi kota bimolga authorga kabani Bimolsu Tawaya Batogari. Altrasu Kaladi Tawani, Tawita de Haiba Damda Montpizaroi, Autersu responsible MP Ma Autergi, Akogi Tampaki Kendra Nipan, Chu represent Tauribnina, Chingisu, Mam Lonamok Tauribnina, Masumikato and Torambaya. Adugitu Tawani, Adugahen Tawanimana Sason Piriba. Sasongi Lariba representative BJP Lariba Mamse, Machan Achauba. Role Lorega Center Gomenda. Hojiki Lariba situation share. Masidi Yamakana Achoba Rolama with the help of the governor. Governor ki Matianga Loinana,
center da tawdana hoi akoina sakar sema do da kana amna sema ningi de loin to ga ko aseng ba khona pami ba dumukti hojikti kege na gumbi nga to oirabani na to le 7 ngai ga do bani na to ngai dri ngai chida majority ni hairabani na phana phatara ba so amabu tor so ai khoi oi ba chai chu do ai gi lamen be cha do madu pura ga wara aga nang seba tone hai du na to hon ba gi type tu da ai koina government se masi BJP marukte ki sem da ba ya da bani na anu ba man toroga semani assembly di korani assembly da khana bahai bi da ko MLA sing je pangun hun bera so opposition gi yauri adu individual in a line le chu hai be yauri assembly is da di maya pros and cons si thamba ngami dana adu baudana miyam gi griban si tan na ba pot amadi oine ba assembly ani ra hom nakti leini dana adu gamba pot ama adu ga hauji ki bi kanogi bi khoi ge president rule gi government asidadi Ramdas ko ba mapangi mi mana ai yumda seba to yumdu chalai banina mawanda phuru ba kanda yotum mamada chumna khobana sum tharu ba tarane ba chuleng leng roi da ba ai gi sta isu okte hari ba BJP hari sine ko praman tawrage mon pa ge damni aduda kone chai dana ngang dana nang chi chi tawne chak thongo li praja ge tu tawne hai na wain thongda dana khara ya da ina kaun tawrage di ai khoi mai amna tong number di taidana central government di tadreba aduna adugi damukta sarkar semga haraga su na thona putok tana semo sema ga koi puna mang nang na nungai hello haiba nate president ulgi phattaba sidiki khaitang di to wi aidana adu su thuna noina lokhatham thoeba haiba wapam si thamaga achi dilo sanjara okay pabung yam pasan thabi ga imathang se osatam satalak sege oza khoi pabung no syam phasana so khoi constitution ki khoi article sigi matang do syam phasana so thambi masida ina ni khak lok chara bada khoi